Channel asina mayambu amukkasu hana taramna okjari. Channel asibu nungsibirabadi wari khak taraga thokpiki. Adom madongi mamal yamlabu kubi sing aduna subscribe amadi notification bell icon adada git launa amuktang nambira. Wakal khantaba tamo leibaki mabi mapa oibase hai singna tawgadabani anga mathau mayamse nangbu pokpa yaba yamna yawri ai khange mana aibu magi sahi makhani angangni haina usitabani usittaba haina artha halibudu busumro misu mayum thadoktuna lapna atopa leibak amada chatpa khotpado pamjadaba oiramgani aina takpasing nang lawgadabani ai kari taw haibage hare ai ining thawna haiba loina tawge aphaba phattaba punama ining thawgi daini soingang mai thi hanbatai ma dakhina phangwadi lairadana maru koklaga sibangamdana ikaina mayum yobangamdana sangsi sijani hainaba tanaba yadrabanina tawba tare kari tawsige nang ngasi nigi matungda aigi konungi anga mathau imung manung kana amata khangandana yamna haisingna mangkhibata tawatabo nang lot kadam phamse mi kana su sangba yadraba anga mathau atai miyoi amana khangandraba leinung da leiba lan tarak laba kanda konung manung yeknabana loksilak labada thawai hingnablo pham kaduda lot kadabani kado kashum sangi maning thangba kadugi nakanda leibani asi kanamta khangan bayaba nate ai tawge Asumna hainaringaida choingang changlai. Choingang na haiphet ta hawi. Kashum sangi maning thangbaka kadugi nakanda haibado. Phat khongpham handokle. Ningthau maharani na ngangna horiba singado wakhan lama phangde. Puning da chingna singnana magi laifam piriba kadu da laklaga lapna chatlubagi potharam. Nonga laga ningthau na chungangbu yamna phajana thawgalon uttana choingang laifhau phawbagi thabak tawbirasi kari nimita tawiba tare iningthau ngasi nongmani ni sida yarani huranba maru oiba haibadi achauba huranba manidang takpiraga makhoina hokhiba pottugi lifam takpiraga loire matik chana dakhina tawjagani ngasi marini suba numita huranba pot huriba makhoi singado laifau phawrani hairam asuna leibak sinma thungna sandokre huranba phagadawre huranba khara ningthaugi serak chaitheng phangba tare haina wa lawnakre aina di yamna malhannaba mongda ngasi mari mangani suba numitka thadana numitna waton lomlaba kanda adana haijaba su sari langla langjin su amta khangdri tumba su yadi tawrise masigi ningthokse khara nawanga mi oiramgani ningthaugi masa oirambagi mana ningthau oijabagi wani icham chama misak ama oiramlabadi ko seran turan tawba daku mihatpa huranba mapi oiramgani nongandringaida mamli tawbada hogalaga konung manungda ngauchatnari mina ubadadi sajen tawbagi nganna chatpa malamgani choingang chenpham thiaurasira asumna phaw khallabani mamli badada mi ama haiphet uki kashum sangi maning lomda lairembi thoklabra haiduna kimanduna magi laifam kaduda changlakle kimanbana tumba yadabane masado makok uru ngaure aina tawgadabsi karina ngasi semo koithokpa chatkiyedana ningthauda hangalasira huranba kangbudu thengnarabadi langla langjin kharasu khangmudi yaina asi khallaga nong hek ngan thorakpaga ningthauda aswai phawbadang
ꯀꯣꯏꯊꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯍꯪꯒꯠꯂꯨꯕꯗ ꯅꯤꯡꯊꯧꯅ ꯑꯌꯥꯕ ꯄꯤꯔꯛꯇ꯭ꯔꯦ꯫ ꯆꯣꯏꯉꯥꯡ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯉꯥꯏꯅ ꯅꯨꯃꯤꯠ ꯃꯁꯤꯡ ꯁꯨꯖꯤꯜꯂꯛꯂꯦ꯫ ꯑꯉꯝ ꯃꯊꯧ ꯂꯩꯕꯥꯛꯀꯤ ꯐꯝꯅꯥꯏꯕꯁꯤꯡ ꯉꯝꯅ ꯇꯤꯜꯂꯦ꯫ ꯆꯣꯏꯉꯥꯡꯁꯨ ꯃꯥꯒꯤ ꯐꯝꯐꯝꯗ ꯐꯝꯂꯦ꯫ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯤꯗ ꯉꯥꯏꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯊꯧꯔꯥꯡ ꯂꯣꯏꯔꯦ, ꯂꯩꯐꯥꯎ ꯐꯥꯎꯒꯗꯣꯔꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯍꯜꯂꯨꯕꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯅ ꯀꯣꯏꯊꯤ ꯊꯤꯅꯔꯦ꯫ ꯏꯔꯨꯖꯐꯝ ꯀꯥ, ꯃꯅꯨꯡ ꯆꯪꯕꯒꯤ ꯀꯥ, ꯃꯅꯤꯡ ꯃꯌꯥ ꯀꯣꯏꯊꯤ ꯊꯤꯔꯦ, ꯂꯩꯕ ꯎꯔꯝꯗꯦ꯫ ꯅꯤꯡꯊꯧꯗꯤ ꯊꯣꯔꯛꯂꯗꯨꯅ ꯐꯝꯐꯝ ꯂꯥꯡꯗ ꯐꯝꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯊꯣꯛꯂꯛꯃꯟꯗꯦ ꯍꯥꯏꯅ ꯃꯊꯪ ꯄꯥꯎ ꯄꯤꯅꯔꯦ꯫ ꯆꯣꯏꯉꯥꯡꯗꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ꯫ ꯀꯔꯤ ꯄꯣꯠ ꯃꯥꯡꯕꯒꯤ ꯍꯪꯂꯛꯀꯗꯧꯔꯤꯕ, ꯃꯥꯅ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗꯦ꯫ ꯍꯟꯗꯛꯇꯤ ꯆꯣꯏꯉꯥꯡ ꯃꯥꯏ ꯈꯨꯔꯅꯤ ꯈꯜꯂꯨꯕꯗ ꯃꯃꯥꯏꯗꯣ ꯍꯨꯃꯥꯡꯅ ꯄꯨꯂꯨꯞ ꯂꯨꯞꯄꯤ꯫ ꯆꯣꯏꯉꯥꯡꯒꯤ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯏꯔꯨꯖꯔꯦ꯫ ꯁꯣꯝꯗ ꯃꯅꯥꯏ ꯃꯁꯦꯟ ꯍꯨꯞꯅ ꯃꯍꯥꯔꯥꯅꯤ ꯊꯤꯅꯔꯤ꯫ ꯀꯣꯅꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯍꯣꯒꯥꯏꯅ ꯊꯤꯔꯦ, ꯊꯤꯕ ꯐꯪꯗ꯭ꯔꯤ꯫ ꯃꯍꯥꯔꯥꯅꯤ ꯇꯁꯦꯡꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯅꯤꯡꯊꯧꯗ ꯂꯣꯠꯅ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯃꯅꯥꯏ ꯑꯃꯅ ꯄꯥꯎ ꯄꯤꯔꯦ꯫ ꯅꯤꯡꯊꯧ ꯉꯥꯏꯍꯥꯛꯇꯤ ꯒ꯭ꯌꯥꯟ ꯃꯝꯃꯤ, ꯐꯨꯛ ꯍꯧꯒꯠꯂꯦ, ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯊꯥꯡꯈꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯚꯥꯞ ꯇꯥꯔꯛꯏ꯫ ꯃꯍꯥꯔꯥꯅꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯈꯪꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯅꯥꯏ ꯑꯉꯝ ꯑꯊꯧꯁꯤꯡ ꯃꯊꯣꯡ ꯈꯪꯗꯅ ꯅꯤꯡꯊꯧꯅ ꯇꯧꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯍꯟꯖꯤꯟꯗꯨꯅ ꯃꯥꯒꯤ ꯐꯝꯐꯝꯗ ꯑꯃꯨꯛ ꯐꯝꯊꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯀꯔꯤ ꯇꯧꯔꯤ, ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯧꯔꯤ ꯍꯥꯏꯕ ꯆꯣꯏꯉꯥꯡ ꯀꯔꯤꯃꯠꯇ ꯈꯪꯗꯦ꯫ ꯆꯣꯏꯉꯥꯡꯒꯤ ꯃꯃꯥꯏꯗꯒꯤ ꯆꯦꯟꯊꯔꯛꯄ ꯍꯨꯃꯥꯡꯅ ꯇꯞ ꯇꯥꯔꯤ ꯃꯁꯥꯗ, ꯂꯩꯃꯥꯏꯗ꯫ ꯃꯌꯥꯝꯅ ꯈꯟꯅꯩ, ꯑꯉꯛꯄ ꯑꯣꯖꯥꯅꯤ, ꯃꯁꯤꯒꯨꯝꯕ ꯍꯨꯔꯥꯟꯕ ꯃꯤ ꯄꯣꯠ ꯐꯪꯅꯕ ꯍꯣꯠꯅꯕ ꯑꯁꯤ ꯋꯥꯗꯤ ꯋꯥꯕꯖꯥꯠꯅꯤ꯫ ꯃꯁꯥ ꯑꯁꯤ ꯑꯔꯩꯕꯤ ꯊꯥꯗꯨꯅ ꯁꯨꯡꯒꯠꯄ ꯍꯣꯠꯅꯔꯤ꯫ ꯌꯦꯡꯉꯨ, ꯍꯨꯃꯥꯡꯅ ꯄꯨꯂꯨꯞ ꯂꯨꯞꯈ꯭ꯔꯦꯗꯅ ꯈꯟꯅꯔꯝꯃꯤ꯫ ꯆꯣꯏꯉꯥꯡꯗꯤ ꯄꯥꯈꯠꯄ ꯊꯨꯀꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯕꯤꯕꯨꯂꯥ ꯆꯨꯈꯩ ꯋꯥꯔꯤꯕꯅꯤ꯫ ꯆꯣꯏꯉꯥꯡ ꯏꯕꯨꯡꯉꯣ, ꯄꯣꯠꯃꯥꯡ ꯆꯩꯃꯥꯡꯒꯤ ꯌꯦꯡꯕꯗꯨꯅ ꯀꯣꯟꯅ ꯌꯦꯡꯂꯕꯁꯨ ꯈꯨꯗꯛꯀꯤ ꯌꯦꯡꯗꯕ ꯌꯥꯗꯕ ꯑꯃ ꯂꯩꯔꯦ꯫ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯁꯨ ꯈꯨꯗꯛꯀꯤ ꯌꯦꯡꯗꯕ ꯌꯥꯗꯕ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯈꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯨ ꯆꯣꯏꯉꯥꯡ ꯋꯥꯈꯟꯗ ꯎꯪꯗꯨꯅ ꯂꯩꯕꯅꯤ, ꯅꯤꯡꯊꯤꯅ ꯇꯥꯍꯧꯕ ꯂꯩꯇꯦ꯫ ꯅꯤꯡꯊꯧꯅ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯍꯥꯏꯕ ꯑꯁꯤꯗ ꯑꯉꯝ ꯑꯊꯧꯁꯤꯡ ꯚꯥꯞ ꯇꯥꯗ꯭ꯔꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯗꯤ ꯚꯥꯞ ꯇꯥꯗ꯭ꯔꯤ꯫ ꯃꯍꯥꯔꯥꯅꯤ ꯂꯩꯇ꯭ꯔꯦ꯫ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯃꯍꯥꯔꯥꯅꯤ ꯊꯤꯅꯔꯤ꯫ ꯃꯁꯤꯕꯨ ꯑꯉꯛꯄ ꯅꯠꯇꯕ꯭ꯔꯥ? ꯃꯥꯕꯨ ꯉꯥꯏꯅꯔꯤ꯫ ꯉꯁꯤ ꯑꯌꯨꯛꯇ ꯃꯥꯡꯈꯤꯕ꯭ꯔꯥ? ꯉꯔꯥꯡ ꯃꯥꯡꯈꯤꯕ꯭ꯔꯥ? ꯑꯣ, ꯅꯤꯡꯊꯧ ꯃꯁꯥꯁꯨ ꯈꯪꯗꯕ ꯃꯥꯜꯂꯤꯅꯤ꯫ ꯇꯧꯕꯒꯤꯕꯨꯗꯤ ꯃꯍꯥꯔꯥꯅꯤ ꯊꯣꯔꯛꯅꯕ ꯃꯊꯪ ꯄꯥꯎ ꯄꯤꯍꯟꯈꯤ ꯅꯤꯡꯊꯧꯅꯗꯤ꯫ ꯑꯣ, ꯍꯧꯖꯤꯛꯇ ꯃꯥꯡꯕ ꯑꯣꯏꯔꯝꯃꯁꯨ ꯌꯥꯏ꯫ ꯅꯨꯃꯤꯗꯥꯡꯁꯨ ꯅꯠꯇꯦ, ꯉꯟꯅ ꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯆꯤꯟ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯖꯥꯠꯂꯥꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯤꯡꯊꯧ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤ ꯇꯥꯕꯤꯔꯤꯕ꯭ꯔꯥ? ꯆꯣꯏꯉꯥꯡ ꯍꯣꯏ ꯃꯥꯏ ꯇꯥꯔꯤ ꯇꯥꯗꯦ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ, ꯎꯪꯂꯒ ꯐꯝꯗꯨꯅ ꯂꯩ꯫ ꯍꯥꯏ, ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ? ꯏꯅꯤꯡꯊꯧ, ꯃꯥꯒꯤꯁꯤ ꯂꯩꯐꯥꯎ ꯐꯥꯎꯔꯝꯗꯥꯏꯒꯤ ꯇꯥꯁꯤꯟ ꯈꯨꯝꯖꯤꯟꯕ ꯃꯥꯜꯂꯤꯅꯤ꯫ ꯃꯁꯥꯁꯤ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯍꯣꯏꯅꯦ, ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯧꯔꯤꯕ ꯑꯁꯤ ꯑꯗꯨ ꯃꯥꯡꯕꯒꯤꯅꯤ ꯍꯨꯔꯥꯟꯕ ꯑꯗꯨ ꯃꯁꯛ ꯇꯥꯛꯄꯤꯌꯨ ꯍꯥꯏꯕ ꯀꯔꯤꯁꯨ ꯌꯥꯎꯈꯤꯗ꯭ꯔꯤ꯫ ꯃꯥꯅ ꯍꯥꯟꯅ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯂꯨꯞꯉꯩ ꯇꯧꯔꯤꯁꯤꯕꯨ ꯌꯦꯡꯉꯨꯅꯤ꯫ ꯆꯣꯏꯉꯥꯡꯗꯤ ꯇꯧꯐꯝ ꯈꯪꯗꯅ ꯃꯁꯥ ꯄꯨꯝꯕ ꯐꯨꯟꯒꯠꯇꯨꯅ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯃꯃꯥꯡꯗ ꯆꯪꯅ ꯁꯤꯔꯅꯤ ꯍꯥꯏꯕ ꯋꯥꯈꯟꯅ ꯃꯁꯥꯃꯛ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤ ꯈꯪꯖꯗꯕ ꯃꯈꯩ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯣꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯍꯟꯖꯤꯟ ꯀꯧꯗꯨꯅ ꯇꯥꯗ꯭ꯔꯕꯗ ꯃꯁꯥ ꯄꯥꯏꯗꯨꯅ ꯅꯤꯛꯏ꯫ ꯆꯣꯏꯉꯥꯡ ꯈꯖꯤꯛꯇꯪ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯀꯅꯥꯅꯣ? ꯑꯩꯒꯤ ꯂꯝꯕꯤ ꯀꯗꯥꯏ? ꯅꯤꯡꯊꯧ, ꯑꯩꯅ ꯍꯥꯏꯕꯁꯤ ꯇꯥꯔꯣ꯫ ꯑꯩꯅ ꯍꯥꯏꯁꯤꯁꯨ ꯇꯥꯎ꯫
ꯍꯤꯡꯕꯅ ꯐꯔꯤꯕ꯭ꯔꯥ ꯁꯤꯕꯅ ꯐꯔꯤꯕ꯭ꯔꯥ ꯑꯔꯨꯝꯕ ꯂꯝꯕꯤꯗꯤ ꯀꯗꯣꯝꯗ ꯇꯥꯔꯤꯕ ꯌꯦꯡꯂꯤꯕ ꯂꯩꯕꯥꯛꯀꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯆꯣꯏꯉꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯅꯔꯤ 이봉원이 ꯌꯦꯡꯕꯤꯒꯗꯕꯁꯦ ꯑꯊꯨꯕꯗ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯃꯥꯡꯈ꯭ꯔꯦ ꯃꯁꯤ ꯍꯥꯟꯅ ꯌꯦꯡꯕꯤꯗꯕ ꯌꯥꯗꯦ ꯃꯥꯡꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯁꯤꯒꯗꯕꯒꯤ ꯁꯔꯨ ꯃꯥꯡꯈꯤꯕꯅ ꯆꯥꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩꯀꯣ ꯑꯩꯁꯨ ꯃꯥꯡꯅꯤꯡꯉꯤ ꯑꯩ ꯁꯤꯗꯤ ꯁꯤꯅꯤꯡꯗ꯭ꯔꯤ ꯃꯁꯤꯕꯨ ꯂꯥꯏ ꯇꯣꯡꯂꯕ ꯍꯥꯏꯕꯗꯨꯔ ꯃꯤꯔꯣꯜ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯦꯅ ꯆꯣꯏꯉꯥꯡꯗꯨ ꯅꯤꯡꯊꯤꯅ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤ ꯃꯍꯥꯛ ꯐꯅ ꯀꯨꯏꯅ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈꯤꯕꯗꯒꯤ ꯇꯧꯔꯤꯕꯅꯤ ꯇꯞꯅ ꯇꯞꯅ ꯃꯤꯍꯨꯟ ꯍꯟꯊꯔꯛꯄ ꯃꯥꯜꯂꯤ ꯃꯉꯛꯀ ꯈꯔ ꯈꯔ ꯂꯦꯡꯕ ꯅꯣꯝꯕ ꯍꯥꯏꯕ ꯇꯧꯔꯛꯏ ꯃꯌꯥꯝ ꯐꯝꯂꯤꯕ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯎꯔꯛꯏ ꯏꯅꯛ ꯅꯛꯅ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯛꯏ ꯑꯣ ꯑꯩꯕꯨ ꯃꯌꯥꯝꯅ ꯊꯋꯥꯏ ꯇꯥꯅ ꯃꯤꯠꯌꯦꯡ ꯊꯝꯂꯤ ꯀꯔꯤ ꯀꯔꯤꯅꯣ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯀꯗꯕꯁꯤꯅ ꯑꯩꯅ ꯐꯅ ꯀꯨꯏꯅ ꯏꯁꯤꯡꯗ ꯏꯔꯥꯛꯅꯕꯒꯨꯝ ꯏꯅꯝ ꯅꯝꯂꯨꯔꯤ ꯏꯁꯥꯁꯦ ꯏꯅꯤꯡꯊꯧ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯀꯔꯤ ꯉꯁꯥꯏ ꯃꯈꯩ ꯅꯤꯡꯊꯧ ꯑꯣꯏꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯀꯔꯤꯃꯠꯇ ꯇꯥꯍꯧꯗꯕ꯭ꯔꯥ ꯇꯨꯝꯂꯨꯔꯕ꯭ꯔꯥ ꯅꯪ ꯃꯤ ꯄꯥꯡꯅ ꯄꯥꯡꯅ ꯑꯩꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯏꯊꯧꯅꯤ ꯃꯌꯥꯝꯅ ꯋꯥꯈꯜ ꯑꯃꯗ ꯄꯨꯕꯤꯔꯝꯒꯅꯤ ꯂꯩꯕꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯃꯁꯤ ꯍꯥꯟꯅ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯆꯪꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯀꯔꯤꯅꯣ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯁꯤꯕ ꯃꯍꯥꯔꯥꯅꯤ ꯃꯥꯡꯈ꯭ꯔꯦ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯏꯅꯤꯡꯊꯧ ꯄꯣꯠ ꯆꯩ ꯃꯥꯡꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯈꯤꯕ ꯍꯨꯔꯥꯟꯕ ꯃꯁꯛ ꯃꯃꯤꯡ ꯍꯥꯏꯌꯨ ꯍꯥꯏꯕꯅ ꯍꯥꯏꯕꯅꯤ ꯃꯍꯥꯔꯥꯅꯤ ꯃꯥꯡꯈꯤꯕꯒꯤꯗꯤ ꯅꯅꯥꯏ ꯑꯩ ꯌꯦꯡꯖꯕ ꯉꯝꯂꯣꯏ ꯄꯣꯠ ꯃꯥꯡꯕꯁꯨ ꯃꯤ ꯃꯥꯡꯕꯁꯨ ꯆꯞ ꯃꯥꯟꯅꯩ ꯏꯕꯨꯡꯉꯣꯗꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯤꯕ ꯑꯐꯥꯎꯕ ꯑꯈꯪ ꯑꯍꯩꯅꯤ ꯀꯔꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯨꯕ ꯆꯨꯝꯊꯥꯡ ꯂꯥꯡꯒꯣꯟ ꯆꯨꯝꯕ ꯐꯔꯦ ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯃꯥꯡꯕ ꯑꯁꯦ ꯀꯔꯤ ꯅꯨꯃꯤꯠꯇꯅꯣ ꯀꯗꯥꯏꯋꯥꯏꯗ ꯃꯥꯡꯈꯤꯕꯅꯣ ꯉꯁꯤꯅꯤꯅꯦ ꯍꯧꯖꯤꯛꯇꯅꯤꯅꯦ ꯀꯗꯥꯏꯗ ꯃꯥꯡꯈꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯛꯄꯤꯌꯨ ꯅꯤꯡꯊꯧ ꯍꯥꯏ ꯀꯗꯥꯏꯗ ꯃꯥꯡꯈꯤꯕ ꯍꯥꯏꯕꯨ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯃꯥꯡꯈꯤꯕꯅꯤꯗꯅ ꯏꯅꯤꯡꯊꯧ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯅꯅꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯆꯥꯛ ꯊꯣꯡꯐꯝ ꯀꯥꯗꯒꯤꯔ ꯏꯔꯨꯖꯐꯝ ꯀꯥꯗꯒꯤꯔ ꯅꯠꯇ꯭ꯔꯒ ꯃꯅꯨꯡ ꯆꯪꯐꯝ ꯀꯥꯗꯒꯤꯔ ꯍꯥꯏꯕꯤꯌꯨ ꯏꯅꯤꯡꯊꯧ ꯏꯅꯤꯡꯊꯧꯒꯤ ꯀꯥꯗꯒꯤꯔ ꯍꯪꯖꯕꯅꯤ ꯅꯪ ꯀꯔꯤꯁꯨ ꯈꯪꯗꯅ ꯑꯈꯪꯕ ꯁꯥꯕꯅꯤ ꯅꯪꯅ ꯅꯪꯒꯤ ꯂꯝꯗ ꯑꯐꯥꯎꯕ ꯑꯍꯩꯕ ꯁꯥꯕꯗꯣ ꯑꯩꯒꯤ ꯂꯩꯕꯥꯛꯇꯗꯤ ꯌꯥꯔꯣꯏ ꯍꯥꯏꯌꯨ ꯃꯍꯥꯔꯥꯅꯤ ꯀꯗꯥꯏꯗ ꯂꯩ ꯏꯅꯤꯡꯊꯧꯒꯤꯁꯤ ꯅꯅꯥꯏ ꯑꯩꯉꯣꯟꯗ ꯊꯑꯣꯏꯅ ꯌꯥꯝꯅ ꯐꯖꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯕꯒꯨꯝ ꯇꯧꯏ ꯀꯔꯤ ꯍꯥꯏꯕ ꯌꯥꯝꯅ ꯐꯖꯗꯕ ꯃꯤꯠꯌꯦꯡ ꯍꯥꯏꯕ ꯉꯝꯅꯤ ꯉꯝꯂꯣꯏ ꯁꯦꯡꯅ ꯍꯥꯏꯌꯨ ꯉꯝꯗ꯭ꯔꯦ ꯗꯈꯤꯅꯥ ꯇꯧꯅꯤ ꯉꯝꯂꯦ ꯇꯧꯅꯤ ꯅꯪꯒꯤ ꯅꯒꯨꯟ ꯈꯪꯕ ꯇꯥꯔꯦꯗꯅ ꯑꯩ ꯍꯥꯏꯕ ꯉꯝꯖꯔꯣꯏ ꯅꯤꯡꯊꯧ ꯀꯔꯤꯒꯤ ꯑꯗꯨꯗꯤ ꯅꯍꯥꯛ ꯀꯔꯤꯁꯨ ꯈꯪꯗꯅ ꯃꯤꯌꯥꯝꯗꯒꯤ ꯑꯣꯏꯗꯕ ꯇꯧꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤꯅꯦ ꯑꯣ ꯃꯁꯤ ꯐꯖꯅ ꯁꯤꯡꯅꯔꯦ ꯑꯩꯉꯣꯟꯗ ꯃꯄꯥꯟ ꯊꯣꯛꯅ ꯁꯥꯎꯔꯕꯗꯤ ꯀꯥꯟꯅꯗꯦ ꯑꯩꯅꯁꯨ ꯈꯪꯕ ꯉꯝꯂꯔꯣꯏꯗꯕꯅꯤ ꯍꯦꯔꯥ ꯃꯔꯩ ꯃꯔꯥꯡ ꯈꯔ ꯇꯧꯔꯒ ꯃꯍꯥꯔꯥꯅꯤ ꯃꯥꯡꯕꯒꯤ ꯌꯦꯡꯕꯁꯦ ꯌꯦꯡꯂꯔꯣꯏ ꯂꯧ ꯑꯃ ꯇꯧꯔꯒꯦ ꯏꯅꯤꯡꯊꯧ ꯄꯣꯠ ꯃꯥꯡꯕ ꯁꯟ ꯃꯥꯡꯕ ꯂꯟ ꯊꯨꯝ ꯃꯥꯡꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯌꯦꯡꯕꯗꯁꯨ ꯄꯣꯠ ꯑꯗꯨ ꯀꯗꯥꯏꯗ ꯊꯝꯕꯅꯣ ꯀꯩꯗꯧꯉꯩ ꯃꯥꯡꯕꯅꯣ ꯍꯪꯗꯕ ꯌꯥꯗꯦ ꯄꯣꯠ ꯃꯥꯡꯉꯤ ꯍꯦꯛꯇ ꯍꯥꯏꯔꯒ ꯌꯥꯕ ꯅꯠꯇꯦ ꯏꯅꯤꯡꯊꯧ ꯅꯪꯅ ꯃꯍꯥꯔꯥꯅꯤ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯍꯩꯁꯤꯡꯕ ꯂꯩꯕꯥꯛ ꯁꯤꯟ ꯊꯨꯡꯅ ꯈꯪꯅꯕ ꯑꯗ ꯅꯤꯡꯊꯧ ꯑꯩꯅ ꯂꯩꯊꯥ ꯇꯥꯅ ꯆꯤꯡꯊꯒꯅꯤ ꯅꯪ ꯉꯝꯗ꯭ꯔꯦꯗꯅ ꯅꯁꯥꯅ ꯍꯥꯏꯖꯧ ꯍꯧꯖꯤꯛ ꯑꯩꯅ ꯉꯥꯛꯄꯤꯒꯦ ꯑꯩꯅ ꯐꯅ ꯌꯥꯝꯅ ꯌꯦꯡꯂꯛꯄꯁꯤ ꯁꯅꯥ ꯃꯥꯡꯕꯒꯤ ꯍꯨꯏ ꯃꯥꯡꯕꯒꯤ ꯑꯣꯛ ꯃꯥꯡꯕꯒꯤ ꯁꯨꯔꯦ ꯃꯤ ꯃꯥꯡꯕꯒꯤꯗꯤ ꯑꯃꯨꯛꯇ ꯌꯦꯡꯗ꯭ꯔꯤꯗꯣ ꯃꯥꯡꯕ ꯍꯥꯏꯕꯁꯦ ꯁꯟ ꯑꯣꯏꯒꯦꯔꯥ ꯑꯣꯛ ꯑꯣꯏꯒꯦꯔꯥ ꯃꯤ ꯑꯣꯏꯒꯦꯔꯥ ꯃꯥꯡꯕꯒꯤ ꯃꯥꯡꯕ ꯆꯞ ꯃꯥꯟꯅꯩ ꯃꯔꯩ ꯇꯧꯒꯅꯨ ꯅꯅꯝ ꯇꯠꯅ ꯐꯨꯖꯅꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅꯤ ꯇꯧꯒꯦꯇ ꯉꯝꯂꯤꯕꯅꯤ ꯌꯥꯏ ꯅꯤꯡꯊꯧꯅ ꯇꯧꯅꯤꯡꯕ ꯇꯧꯕꯤꯌꯨ
ꯇꯧꯕꯇꯕꯨ ꯃꯍꯥꯔꯥꯅꯤꯗꯨ ꯀꯗꯥꯏꯗ ꯊꯅꯝꯃꯒꯦ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕꯤꯕ ꯇꯥꯏ ꯑꯩ ꯃꯗꯨꯗꯤ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯈꯪꯒꯅꯤ ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯅꯪꯒꯤ ꯂꯩꯐꯥꯎ ꯇꯥꯅꯅꯕ ꯑꯗꯨꯅ ꯊꯣꯔꯛꯄꯅꯤ ꯃꯍꯥꯔꯥꯅꯤ ꯊꯣꯔꯛꯇ꯭ꯔꯤꯗꯅ ꯀꯍꯜꯂꯨꯕꯗ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅꯔꯛꯄꯅꯤ ꯑꯩꯅ ꯀꯔꯝ ꯈꯪꯒꯅꯤ ꯑꯗꯨꯅꯤ ꯏꯅꯤꯡꯊꯧ ꯄꯣꯠꯊꯝꯐꯝ ꯁꯟ ꯂꯩꯐꯝ ꯑꯣꯛ ꯂꯩꯐꯝ ꯁꯅꯥ ꯊꯝꯐꯝ ꯇꯥꯛꯇ꯭ꯔꯕꯗꯤ ꯅꯅꯥꯏ ꯑꯩꯅ ꯀꯔꯝꯅ ꯂꯤꯈꯨꯟ ꯂꯤꯒꯅꯤ ꯁꯒꯣꯜ ꯃꯥꯡꯕꯁꯨ ꯁꯟꯃꯨꯡꯗꯒꯤ ꯃꯥꯡꯕꯅꯤ ꯁꯟꯁꯦꯟ ꯁꯪꯗꯒꯤ ꯃꯥꯡꯕꯅꯤ ꯁꯅꯥ ꯃꯥꯡꯂꯕꯁꯨ ꯎꯄꯨꯗ ꯊꯝꯕꯗꯒꯤ ꯃꯥꯡꯕꯅꯤ ꯐꯃꯨꯡꯒꯤ ꯂꯨꯈꯨꯝꯗꯒꯤꯅꯤ ꯍꯥꯏꯕ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯦꯡꯕ ꯌꯥꯔꯣꯏ ꯏꯅꯤꯡꯊꯧ ꯃꯥꯡꯐꯝꯗꯨꯅꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯅꯤꯡꯊꯧꯒ ꯆꯣꯏꯉꯥꯡꯒ ꯃꯔꯩ ꯇꯧꯅꯕ ꯑꯗꯨ ꯇꯥꯕꯗ ꯆꯣꯏꯉꯥꯡꯅ ꯍꯥꯏꯕꯗꯨꯅ ꯈꯔ ꯆꯨꯝꯕ ꯃꯥꯅ ꯃꯌꯥꯝ ꯑꯗꯨꯅ ꯂꯧꯅꯩ ꯅꯤꯡꯊꯧꯗ ꯍꯪꯒꯠꯅꯕ ꯉꯥꯡꯕ ꯉꯝꯗꯕꯒꯤ ꯋꯥꯅꯤ ꯄꯣꯠ ꯃꯥꯡꯉꯤ ꯍꯥꯏꯔꯕꯗꯤ ꯀꯗꯥꯏꯗ ꯊꯝꯕꯗꯒꯤ ꯃꯥꯡꯕꯅꯣ ꯍꯥꯏꯅ ꯍꯪꯕ ꯑꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯈꯟꯅꯔꯤꯕꯅꯤ ꯐꯔꯦ ꯃꯥꯡꯐꯝ ꯍꯥꯏꯔꯕꯗꯤ ꯅꯪ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯒꯗ꯭ꯔꯥ ꯆꯣꯏꯉꯥꯡ ꯏꯅꯤꯡꯊꯧꯁꯤ ꯌꯥꯝꯅ ꯁꯥꯎꯕꯒꯨꯝ ꯇꯧꯏ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯍꯪꯖꯕꯅꯤ ꯃꯥꯡꯐꯝꯗꯨ ꯇꯥꯛꯄꯤꯌꯨ ꯑꯩ ꯑꯃꯨꯛꯇ ꯃꯨꯟꯅ ꯌꯦꯡꯖꯒꯦ ꯇꯧꯕꯅꯤ ꯏꯅꯤꯡꯊꯧ ꯀꯗꯥꯏꯗꯒꯤ ꯃꯥꯡꯈꯤꯕꯅꯣ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯍꯥꯔꯥꯅꯤꯗꯨ ꯃꯥꯡꯗꯤ ꯇꯥꯛꯄꯅꯤ ꯏꯅꯤꯡꯊꯧ ꯏꯍꯦ ꯃꯍꯥꯔꯥꯅꯤ ꯃꯥꯡꯈ꯭ꯔꯦꯗꯅ ꯃꯌꯥꯝ ꯀꯣꯏꯊꯤ ꯊꯤꯅꯔꯕ ꯀꯥꯟꯗ ꯃꯍꯥꯔꯥꯅꯤ ꯂꯩꯇꯦ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯥꯡꯗꯅ ꯃꯥꯡꯉꯤ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯑꯁꯦꯡꯕꯅꯤ ꯃꯍꯥꯔꯥꯅꯤꯁꯦ ꯀꯣꯅꯨꯡ ꯃꯅꯨꯡ ꯀꯥꯆꯤꯟ ꯀꯣꯌꯥ ꯂꯣꯏꯅ ꯁꯤꯟꯕ ꯊꯨꯡꯅ ꯊꯤꯔꯦ ꯂꯩꯇ꯭ꯔꯦ ꯀꯅꯥꯒꯤ ꯏꯁꯤꯡꯗ ꯌꯨꯝꯊꯛꯇ ꯀꯣꯝꯗ ꯍꯦꯛ ꯌꯦꯡꯕ ꯌꯥꯕ ꯃꯈꯩ ꯂꯣꯏꯅ ꯌꯦꯡꯂꯕꯅꯤ ꯇꯁꯦꯡꯅ ꯃꯍꯥꯔꯥꯅꯤ ꯂꯩꯇ꯭ꯔꯦ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯃꯥꯡꯂꯤꯕ ꯅꯨꯃꯤꯠꯁꯨ ꯃꯥꯡꯐꯝꯁꯨ ꯑꯃꯠꯇ ꯍꯥꯏꯕꯤꯗ꯭ꯔꯦ ꯅꯠꯇꯦ ꯑꯩꯅ ꯇꯧꯒꯗꯕ ꯑꯁꯤ ꯀꯔꯤꯅꯣ ꯅꯪ ꯇꯨꯃꯤꯟꯅ ꯆꯦꯟꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯅꯪꯅ ꯀꯔꯤꯕꯨ ꯇꯧꯒꯅꯤ ꯀꯔꯤꯁꯨ ꯈꯪꯗꯕ ꯅꯪꯅ ꯑꯐꯥꯎꯕ ꯑꯈꯪ ꯑꯍꯩ ꯁꯥꯗꯨꯅ ꯅꯤꯡꯊꯧ ꯑꯃꯅ ꯀꯧꯕꯗ ꯅꯥꯄꯟ ꯇꯧꯗꯨꯅ ꯂꯥꯛꯇꯕ ꯅꯤꯡꯊꯧ ꯏꯁꯥꯃꯛꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔ ꯐꯥꯎꯕ ꯑꯅꯝ ꯀꯟꯕ ꯑꯗꯨꯒ ꯅꯪꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯃꯛꯅ ꯌꯥꯊꯪ ꯄꯤꯔ ꯐꯥꯎꯕꯗ ꯌꯥꯗ꯭ꯔꯕ ꯋꯥꯇꯣꯟꯅ ꯋꯥꯡꯂꯕꯗꯤ ꯀ꯭ꯋꯥꯛꯅ ꯐꯝꯗꯦꯛꯏ ꯍꯥꯏꯕꯗꯨꯅꯤ ꯆꯣꯏꯉꯥꯡ ꯅꯪꯒꯤ ꯅꯥꯄꯟ ꯇꯦꯛꯂꯦꯗ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯉꯝ ꯑꯊꯧꯁꯤꯡꯁꯨ ꯇꯥꯕꯤꯔꯤ ꯏꯅꯤꯡꯊꯧꯒꯤ ꯄꯣꯠ ꯈꯨꯃꯥꯡꯁꯤ ꯃꯥꯡꯐꯝ ꯆꯥꯗ꯭ꯔꯤ ꯃꯥꯡꯉꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯊꯤꯕ ꯐꯪꯖꯗ꯭ꯔꯦ ꯃꯍꯥꯔꯥꯅꯤ ꯃꯥꯡꯂꯦ ꯍꯥꯏꯕ ꯑꯁꯦ ꯃꯁꯤꯃꯗꯤ ꯆꯨꯝꯂꯦ ꯏꯔꯨꯖꯐꯝꯗ ꯃꯥꯡꯕ꯭ꯔꯥ ꯇꯨꯝꯐꯝ ꯀꯥꯗ ꯃꯥꯡꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯏꯅꯤꯡꯊꯧꯁꯨ ꯑꯝꯍꯥꯅꯤ ꯃꯍꯥꯔꯥꯅꯤꯒ ꯃꯇꯝ ꯆꯨꯞꯄ ꯁꯨꯡꯊꯥ ꯊꯥꯅꯗꯅ ꯂꯩꯕꯁꯨ ꯅꯠꯇꯕꯅꯤꯅ ꯍꯥꯏꯕ ꯉꯝꯂꯔꯣꯏ ꯃꯤꯕꯨ ꯄꯣꯠ ꯑꯃꯒꯨꯝꯅ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤꯗꯨꯕꯨ ꯊꯝꯃꯤꯗꯅ ꯍꯥꯏꯕ ꯌꯥꯔꯤꯕ꯭ꯔꯣ ꯄꯣꯠ ꯊꯝꯕꯒꯨꯝ ꯊꯅꯝꯒꯗꯕꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯏꯅꯤꯡꯊꯧꯅ ꯈꯪꯕꯗ ꯃꯍꯥꯔꯥꯅꯤꯗꯨ ꯁꯨꯃꯥꯡꯗ ꯂꯩꯍꯧꯏ ꯀꯥꯗ ꯂꯩꯍꯧꯏꯗꯨ ꯈꯪꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯏꯅꯤꯡꯊꯧꯅ ꯁꯨꯝ ꯈꯪꯕꯗ ꯑꯉꯟꯕꯗ ꯑꯣꯏꯔꯕꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯣꯏꯔꯕꯁꯨ ꯃꯍꯥꯔꯥꯅꯤ ꯎꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯇꯥꯛꯄꯤꯔꯒ ꯅꯅꯥꯏ ꯆꯣꯏꯉꯥꯡꯕꯨ ꯃꯍꯥꯔꯥꯅꯤꯒꯤ ꯂꯩꯐꯝ ꯑꯗꯣ ꯑꯃꯨꯛꯇ ꯊꯤꯍꯟꯁꯤ ꯏꯅꯤꯡꯊꯧ ꯁꯤꯔꯦꯕꯨ ꯍꯥꯏꯔꯕꯁꯨ ꯆꯪꯉꯤꯕꯨ ꯍꯥꯏꯔꯕꯁꯨ ꯍꯥꯏꯖꯔꯛꯀꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯍꯥꯔꯥꯅꯤ ꯙꯨꯞ ꯀꯠꯄꯗꯨꯗꯤ ꯎꯍꯧꯏ ꯏꯅꯤꯡꯊꯧ ꯙꯨꯞ ꯀꯠꯄꯁꯤ ꯃꯉꯣꯟꯗꯔꯥ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯡꯒꯤ ꯇꯨꯜꯁꯤꯕꯣꯡꯗꯔꯥ ꯖꯇ꯭ꯔꯥ ꯃꯈꯣꯡꯗꯔꯥ ꯍꯥꯏ ꯙꯨꯞ ꯀꯠꯄꯗ ꯍꯥꯏꯔꯦꯗꯅ ꯑꯩꯅ ꯃꯐꯝ ꯇꯥꯛꯂꯕ ꯅꯠꯇ꯭ꯔꯣ ꯃꯐꯝ ꯍꯥꯏꯕꯤꯗ꯭ꯔꯤ ꯏꯅꯤꯡꯊꯧ ꯇꯨꯜꯁꯤꯕꯣꯡꯗꯔꯥ ꯒꯥꯔꯤ ꯃꯄꯥꯟꯗꯔꯥ ꯅꯪꯒꯨꯝꯕꯅ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯇꯨꯀꯥ ꯊꯤꯕ ꯌꯥꯕ꯭ꯔꯥ ꯉꯝꯂꯣꯏꯗꯕꯗ ꯑꯈꯪꯕ ꯁꯥꯕ ꯂꯦꯞꯇ꯭ꯔꯤ ꯍꯧꯖꯤꯛꯁꯨ ꯙꯨꯞ ꯀꯠꯄꯗꯪ ꯍꯥꯏꯔꯕꯗꯤ ꯃꯐꯝ ꯑꯃ ꯇꯁꯦꯡꯅ ꯇꯥꯛꯇ꯭ꯔꯤ ꯃꯔꯝꯗꯤ ꯙꯨꯞ ꯀꯠꯐꯝ ꯑꯁꯤ ꯃꯐꯝ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯅ ꯀꯠꯅꯔꯤꯕꯅꯤ ꯏꯅꯤꯡꯊꯧꯒꯤ ꯃꯤꯠꯅ ꯎꯔꯝꯕ ꯃꯐꯝ ꯑꯗꯨꯗꯪ ꯍꯥꯏꯕꯤꯔꯒ ꯂꯣꯏꯔꯕ ꯑꯗꯨꯗ ꯐꯩ ꯃꯇꯤꯛ ꯊꯣꯛꯅ ꯂꯥꯛꯅꯒꯦ ꯃꯥꯒꯨꯝꯕꯅ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯁꯥꯏ ꯈꯪꯒꯅꯤ ꯃꯥꯒꯤ ꯃꯔꯝꯗꯝꯗ ꯐꯥꯎꯕ ꯍꯥꯏꯍꯜꯂꯔꯣꯏ ꯑꯩꯅ ꯆꯣꯏꯉꯥꯡ ꯇꯨꯜꯁꯤꯕꯣꯡꯗ ꯎꯔꯝꯕꯅꯤ ꯌꯥꯔꯕ꯭ꯔꯥ ꯅꯪ ꯃꯍꯥꯔꯥꯅꯤꯒꯤ ꯂꯩꯐꯝ ꯍꯥꯏꯗꯕ ꯌꯥꯔꯣꯏ ꯅꯅꯥꯏ ꯑꯩꯅ ꯁꯥꯟꯅꯖꯔꯤꯕ ꯂꯩꯐꯥꯎꯒꯤ ꯈꯨꯠꯌꯦꯡꯁꯦ ꯇꯔꯥꯏꯕ ꯅꯠꯇꯦ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯌꯦꯡꯕ ꯉꯝꯂꯣꯏ ꯍꯣꯏꯅꯦ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯂꯥꯏꯅ ꯌꯦꯡꯕ ꯉꯝꯂꯣꯏ ꯈꯪꯗꯨꯅ ꯅꯪꯕꯨ ꯂꯥꯞꯂꯕ ꯅꯔꯝꯗꯝ ꯑꯗꯨ ꯇꯥꯅ
ꯅꯤꯡꯊꯧ ꯏꯁꯥꯃꯛ ꯂꯥꯛꯇꯨꯅ ꯅꯪꯕꯨ ꯀꯧꯔꯤꯕꯅꯤ. ꯑꯗꯨꯒ ꯈꯨꯗꯛꯇ ꯃꯥꯡꯈꯤꯕ ꯃꯤ ꯑꯃꯕꯨ ꯈꯨꯗꯛꯇ ꯄꯨꯊꯣꯛꯎ ꯍꯥꯏꯕ. ꯈꯪꯂꯕꯗꯤ ꯄꯨꯊꯣꯛꯄ ꯉꯝꯐꯝ ꯊꯣꯛꯏ. ꯍꯧꯖꯤꯛ ꯅꯪ ꯅꯥꯊꯩꯗꯅ ꯀꯔꯤꯃꯨꯛ ꯍꯥꯏꯈꯤꯗꯧꯔꯤ? ꯃꯤ ꯃꯥꯡꯕꯒꯤ ꯌꯦꯡꯕ ꯑꯁꯦ ꯃꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯅꯤ. ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯌꯦꯡꯗ꯭ꯔꯤꯕꯅꯤ ꯑꯩꯗꯤ. ꯏꯅꯤꯡꯊꯧꯒꯤꯁꯤꯅ ꯑꯍꯥꯟꯕꯅꯤ. ꯏꯅꯤꯡꯊꯧꯒꯤꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯇꯧꯕꯅꯤ. ꯏꯆꯝ ꯆꯝꯕ ꯃꯤꯁꯛ ꯑꯃꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯌꯥꯕ ꯇꯧꯔꯣꯏ. ꯌꯥꯐꯝꯁꯨ ꯊꯣꯛꯇꯦ. ꯆꯣꯏꯉꯥꯡꯒꯤ ꯍꯧꯅꯕꯤ ꯃꯈꯥ ꯁꯥꯡꯊꯅ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯊꯣꯛꯑꯕ ꯄꯉꯥꯡꯗ ꯉꯥꯡꯕꯤꯗꯨ ꯍꯧꯔꯛꯂꯦ. ꯅꯨꯃꯤꯠ ꯈꯔ ꯌꯩꯊꯣꯛꯇꯨꯅ ꯊꯝꯂꯒ ꯃꯍꯥꯔꯥꯅꯤꯒꯤ ꯂꯩꯐꯝ ꯈꯪꯕ ꯉꯝꯅꯕꯒꯤ ꯎꯄꯥꯏ ꯑꯃ ꯂꯥꯛꯄꯁꯨ ꯃꯌꯥꯏ ꯈꯜꯂꯤꯕꯅꯤ. ꯀꯔꯤ ꯌꯥꯐꯝ ꯊꯣꯛꯇꯕ? ꯃꯤ ꯃꯥꯡꯒꯦꯔꯥ ꯄꯣꯠ ꯃꯥꯡꯒꯦꯔꯥ ꯅꯪꯅ ꯃꯃꯤꯡ ꯂꯩꯔꯤꯁꯤ ꯃꯥꯡꯕ ꯊꯤꯕ ꯎꯊꯣꯛꯄꯒꯤ ꯅꯠꯇꯕ꯭ꯔꯣ? ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯑꯆꯨꯝꯕꯅꯤ. ꯅꯅꯥꯏ ꯑꯩꯅ ꯌꯦꯡꯖꯕ ꯑꯁꯤ ꯄꯣꯠ ꯆꯩ ꯁꯥ ꯁꯟ ꯃꯥꯡꯕꯒꯤꯅꯤ. ꯃꯥꯡꯕ ꯍꯥꯏꯕꯁꯤ ꯃꯤꯅ ꯍꯨꯔꯥꯟꯕꯗꯅꯤ. ꯇꯥꯍꯧꯕꯗꯤ ꯅꯠꯇꯦꯗꯅ ꯏꯅꯤꯡꯊꯧ. ꯍꯨꯔꯥꯟꯕꯁꯨ ꯃꯃꯤꯡ ꯃꯊꯥꯒ ꯀꯣꯟꯅꯅ ꯐꯥꯕ ꯉꯝꯃꯤ. ꯊꯝꯐꯝꯁꯨ ꯍꯥꯏꯕ ꯉꯝꯃꯤ. ꯑꯗꯨꯅꯅꯤ ꯏꯅꯤꯡꯊꯧꯒꯤ ꯄꯣꯠ ꯑꯁꯤ ꯀꯗꯥꯏꯗ ꯊꯅꯝꯕꯗ ꯃꯥꯡꯕꯅꯣꯗꯅ ꯍꯪꯖꯔꯤꯕ ꯑꯁꯤ. ꯑꯩ ꯅꯪꯅ ꯍꯥꯏꯗꯕꯁꯨ ꯑꯩꯅ ꯈꯪꯉꯤ. ꯄꯣꯠ ꯃꯥꯡꯕ ꯍꯥꯏꯕꯁꯦ ꯃꯤꯅ ꯍꯨꯔꯥꯟꯕꯒꯤ ꯃꯥꯡꯕꯅꯤꯁꯦ ꯑꯩ ꯀꯩꯗꯧ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯑꯣ, ꯅꯤꯡꯊꯧꯅ ꯅꯣꯡꯃ ꯃꯍꯥꯔꯥꯅꯤꯗ ꯂꯣꯟꯅ ꯆꯤꯛꯊꯅ ꯃꯤ ꯇꯥꯍꯟꯕ ꯌꯥꯗꯦ. ꯀꯩꯁꯨꯝꯁꯪꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯀꯥꯗꯨꯒꯤ ꯑꯔꯣꯟꯕ. ꯑꯗꯨꯗꯤ ꯅꯤꯡꯊꯧꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤꯕꯨ ꯊꯑꯣꯏꯅ ꯂꯣꯠꯍꯟꯕ ꯑꯣꯏꯕ ꯇꯥꯏ. ꯀꯩꯁꯨꯝꯁꯪꯒꯤ ꯅꯥꯀꯟꯗ ꯂꯩꯅꯨꯡꯗ ꯂꯩꯕ ꯀꯥ ꯑꯃ.